ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯏꯆꯠ ꯑꯁꯤ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯔꯛꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ 22,443 ꯌꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛꯇꯤꯚ ꯀꯦꯁꯅ 718ꯅꯤ, ꯑꯗꯨꯒ ꯅꯥꯕ ꯐꯈꯤꯕꯅ 1,558ꯅꯤ꯫ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ 69.18ꯅꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯗꯥꯛꯇꯔ, ꯅꯔꯁ, ꯋꯥꯔꯗ ꯑꯦꯇꯦꯟꯗꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯀꯌꯥꯃꯔꯨꯝ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯂꯥꯡꯇꯛꯅꯕ ꯐꯥꯎꯅꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯄꯤꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯇ ꯊꯧꯕꯥꯜ ꯖꯤꯂꯥꯗ ꯅꯣꯡꯃ ꯈꯛꯇꯗ ꯀꯣꯚꯤꯗ-19 ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ 94 ꯊꯦꯡꯅꯈꯤꯕ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯖꯤꯂꯥꯗ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ 2 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒꯤ ꯀꯦꯁꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯤ ꯍꯥꯏꯖꯔꯒꯁꯨ ꯀꯣꯚꯤꯗ-19 ꯒꯤ ꯀꯦꯁ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯏꯒꯦꯔꯥ, ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯁꯇꯔ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯏꯒꯦꯔꯥ, ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯥꯏꯆꯠ ꯑꯁꯤ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯏꯆꯠ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯃꯑꯣꯡꯗ ꯁꯟꯗꯣꯔꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯂꯝꯗꯝꯁꯤꯒꯤ ꯄꯥꯎꯆꯦ ꯈꯔꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯃꯁꯨꯡ ꯀ꯭ꯂꯁꯇꯔ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯒꯤ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ 3ꯁꯨꯕꯗ ꯂꯩꯔꯦ꯫ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯁꯤꯕ ꯌꯥꯎꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯂꯨꯕ, ꯊꯕꯛ ꯇꯧꯔꯨꯕ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯃꯤꯑꯣꯏ ꯈꯔꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯄꯥꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯗꯕ, ꯂꯝꯗꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯛꯄ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯀꯦꯁ ꯊꯦꯡꯅꯔꯛꯄ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛꯅ ꯂꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯅꯤꯡꯊꯤꯅ ꯊꯤꯒꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯗ ꯀꯝꯗꯧꯅ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯅꯥꯒ ꯁꯣꯛꯅ ꯁꯝꯅꯔꯨꯏ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯔꯣꯟꯕ ꯑꯃꯠꯇ ꯊꯝꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯑꯃ ꯆꯪꯏ꯫ ꯃꯗꯨꯇꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯈꯪꯗꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯚꯥꯏꯔꯁ ꯑꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯚꯥꯔꯠ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯍꯤꯗꯥꯛ ꯑꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯆꯥꯡꯌꯦꯡ ꯆꯠꯊꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯄꯤꯔꯛꯂꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯂꯩꯉꯥꯛꯅ ꯏꯁꯨ ꯇꯧꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ (SOP)ꯒꯤ ꯑꯀꯟꯕ ꯔꯤꯒꯨꯂꯦꯁꯟꯁꯤꯡ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯩꯅꯥ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯀꯟꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯒꯗꯕꯅꯤ꯫ ꯀꯣꯚꯤꯗ-19 ꯒꯤ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯟꯈꯠꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ, ꯐꯦꯁ ꯃꯥस्क ꯁꯤꯖꯤꯟꯅꯕ, ꯈꯨꯠ ꯁꯥ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛ ꯆꯥꯝꯊꯣꯛꯄꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ ꯈꯔꯈꯛꯇꯗ ꯌꯥꯝꯅ ꯇꯥꯡꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯅꯈꯤ, ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯂꯩꯀꯥꯏꯗ ꯐꯥꯎꯕ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯤ ꯆꯪꯕ ꯊꯤꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯈꯤꯕꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯈ꯭ꯔꯒ ꯉꯁꯤꯅ ꯀꯦꯁ ꯃꯁꯤꯡ 2,000ꯒꯤ ꯃꯊꯛꯇ ꯌꯧꯔꯛꯂꯕ ꯃꯇꯝꯗꯅ ꯃꯤꯌꯥꯝꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕ ꯎꯔꯤ꯫ ꯃꯁꯤꯃꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯁꯨꯡꯁꯣꯛ ꯁꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ, ꯃꯉꯛ ꯀꯟꯕ, ꯃꯁꯥꯒꯤꯇ ꯈꯟꯕ ꯂꯣꯛꯗꯥꯎꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯍꯧꯕꯒꯤ ꯃꯇꯧꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯟꯅ ꯑꯋꯥꯕ ꯇꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫